Lakhipuronline puthokjaba August ki tangkun nongmaijing nimit ki Khomjinba Pao tabirase ahanbada maroi Pao nongmai utlaga jirighat bar mapudagi lupa lak ama makhairom gi senpham lut tokre kasar dolai khal umangdagi mamal yamlaba mapan leiba ki tenawa makhal black palm kokato taru kasar police na phagat khre Tripura gi mafam kaya da sungasi kuntrani thoi suba manipuri lon numit pangthoknari amasung haujik oiriba manipur gi issue asigi matangda tongan ba manipur gi mafam singda mifam pangthoklagani haujik mapung oiba pau tabirase nongmai utlaga jirighat bar mapudagi lupa lak ama makhairom gi senpham lut tawkhre Thodokasi haukiba irai numit ki numidang pung 8 rom tarakpa matamda kasar manipur ngamkhai jirighat ta thokibani matamadu nongtai jirighat police station dagi chaurakna kilometer amarom thapna leiba jirighat digli lambi manakta leiba Atlantic barda nupa ani changlakpaga mei sumutki dukan lonsilaga chatnanabagi damak dukan mapu Pradeep Kumar amadi mahaki karmachari makhoi ani sem saba matamni hairi nupa ani aduna nongmai puthoraklaga dukan mapuda sel puthorakna bahaiki amana case box tagi sel sing adu khomjinba hoki sel khomba loiraba matung makhoi ani bu thangnaba ka amada pusilaga mapandagi thong lonsilamlaga digli lambi rom da chen kibani hairi makhoina pukiba senpham adu lupa lak ama makhairom oigani haina panari paw adu tabadagi jirighat amadi Lakhipur dagi police laktuna yengsinki thodok adugi paw tabada numidang adumaktada kasar gi SP Numal Mahatta amadi Lakhipur gi SDPO Dinesh Kumar laktuna thijinki dukan mapuna police ta pawdom kibagi matungina makhoi adu hindi lon ngangi aduga tribal na hangaktani haina pawdom ki hairi তারপরে কইছে আমার উঠো আমি উঠলাম উঠার পরে আমার মানে স্ট্রং রুমে লইয়া গেল কয়টার মা ঘুষলে আমার কয় আন্দার মে জানে না রাস্তা আমি নেই তারপরে আমরা দুজনের ঢুকাইয়া বাইরের দিকে তারা সিটকারি মারি দিছে সিটকারি মারি দিয়ে গেছে এদিকে কিন্তু আমরা চোখে পড়লো না তখন আমরা যে বাইরে মানে দিগলি রাস্তা দিয়ে 9:10-15 এরকম হইলো তখন ঝড়ি বৃষ্টি তারা যাওয়ার 5-10 মিনিট পরে কারেন্ট আই গেছে বৃষ্টি আসলে বৃষ্টি আসলে আচ্ছা আচ্ছা তখন পুরো বৃষ্টি আসলো না কারণ তারপর আমরা যে গেট লাগাইমো ওইটুকু সাহস করতে পারছি না রাজি অন্ধকার দাঁড়া থাকে যদি গুলি করে দেয় Lions Club amadi apunba nupi lob itkhola anina khusamnaduna sel tingdana medical health checkup ki thoromama itkhola manipuri parada leiba mandopta ngarang pangthokre thoromasida khunjagi miyoi kayamaromna hakjang layeng balakna khe tungda nungthil pungmari tabada MDC Assam gi chairperson mutumrina yauna mifam ma pangthoktuna khananaina khe lemna layeng bagi thoromasida apunba nupi lob itkhola gi president Benu Singha secretary Ranjita Singha amadi atei member sing sarukja khe Lakhipur khunau dalaiba sanamahi laisang dalairiba ima panthoibi lakliba meratha gi nongma panba October gi tang 15 dagi numit 13 ni chupna irat thorom pangthoklagane irat thorom asigi damakta ngarang chalai punsikon dekhau sangbi Lakhipur khunau da mifam ma pangthoktuna thorom asi mai pangna pangthokna na bagi damak khanani nakhe Kasar dolai khal umangdagi puthorakki bani haiba mamal yamlaba mapan leiba ki tenawa makhal black palm kokato tarukhak kasar police na phagat khre miyoi kharana hairiba mamal yamlaba uchek makhal singasi jot ki sarang manungda phaduna poraklaga police patrolling chatpa ubadagi hundok lamlaga porakpa miyoi singadu chen kiba oigani hairi kasar police ki SP Numal Mahatta gi lamjing makhada dolai police ki kangbuna maruina Australia da phangba tenawa makhal asi forest kangbuda sinakhre hairi Hiramasigi matangda kasar police ki ASP Subrata Senna paumi singda hai ujek makhalasi malembi kaithel lupa lak kundagina lupa crore ama phawa piba yamna atangma makhal gi ujek ni haiki চাৰিটা বজাত আমাৰ এই ধলাখাল বিওপি আছে তাতে আমাৰ কৰ্মৰত কিছুমান আমাৰ সিপাহীয়ে কিছুমান মানুহক পেট্ৰলিং কৰাৰ সময়ত কিছু বস্তু কৰি আনা তেওঁলোকে প্ৰত্যক্ষ কৰে আৰু তেওঁলোকৰ সাসপেক্ট হয় তেওঁলোকৰ ওচৰত গৈ পাওঁতে সেইকেইজন মানুহ মানে বস্তুবোৰ ৰাখি পলায়ন কৰে তাৰপিছত দেখা গ'ল যে আমাৰ তাত কিছু দুষ্প্ৰাপ্য চৰাই যিটোৰ নাম আমি পিছত গম পালোঁ ব্লেক পাম কাকাটো বুলি এইটো অষ্ট্ৰেলিয়া পাপুৱা নিউ গিনি পলিনেছিয়া প্ৰভৃতিত সেই জাগাৰ মানে স্থানীয় চৰাই
আৰু আমাৰ ইয়াৰ মাজে সৰবৰাহ কৰা যেন আমাৰ পৰিলক্ষিত হৈছে। ইতিমধ্যে আমি সেই চৰাইবোৰ ৰিকভাৰ কৰিছোঁ আৰু আমাৰ ধলাই থানাত লৈ আহিছোঁ আৰু বন বিভাগত ইতিমধ্যে খবৰ দিয়া হৈছে আৰু আমাৰ গুৱাহাটীত ৰাজ্যিক চিৰিয়াখানালৈ প্ৰেৰণ কৰাৰ বাবে। ইয়াৰ বজাৰ মূল্য প্ৰায় 18 পৰা 20 লাখ টকা মানে হ'ব বুলি পাৰ পিচ এটাৰ মূল্য প্ৰায় গোটেইকেইটা মূল্য প্ৰায় 1 কোটিতকৈও মানে বেছি হ'ব। Khanghanjaba ama Binakandi Part 1 da Thajakibi Anita Devi Chahi Kuntaret Chatliba August ki tang 13 Sagol se numita thokibadagi hanjilaktre Mahak Nungphau Laikai Lakhipur Kasar da laiba Laikidraba Manichandra Singha amadi Ngathem Ongbi Mangolai Devi gi machanupini Mangkhiba numit asigi numidang pung 8 tabada Lakhipur Police Station da missing report amasu pisin kiba laikre haina Anita gi apokpi Mangolai Devi na khangalakli kanagumana thengnabirabadi contact number 7002824528 natraga 6002134991 natraga 9706684198 hairiba number sing asida pau phobiraknaba hairi Irol na imani iek na ipani Irol iek mirai roidabani haiba sida Bharat Sangvidhan ki nipan suba schedule da Manipuri lol chankiba 1958 August ki tangkun numida sibu ningsing duna handaki chahi gi 39 suba Manipuri lol gi numit Tripura dasu ngasi pangthokli maru iba thoram khwai amasung Sipahi Jola district da pangthokli khwai town hall da khwai meitei apunbalup Manipuri Literary and Cultural Forum Tripura amasung Maira Paibi khwai ahumna sinduna thoromasi pangthokli numida siga mari lenana ayukta Maira Paibi khwaina sinduna Manipur da tangdu leitaba phibam da hanjilaknaba santegi khongset amasu thoknanaba sem sakhi forum amasung Maira Paibi anina sinba press conference da ngarang forum gi assistant secretary N Bibhasna Tripura da Manipuri lol tambi takpiriba school singda meitei mayeksu tambinanaba sarkar da demand tawki conference da Maira Paibi gi N Binota Lukki S Uttamna chingba saruk jakhi asom da Sipahi Jola district ki Golaghati Dhali Pukri da Literary Forum amasung takhel leima tangbang lupna sinduna Imalon gi numit ngasi saknareba miyoi kharabu ikai khumnana pasem sari Tripura gi North District ki Jolpasa amasung West District ki Bamutia dasu Imalon gi numit pangthoknari haina Agartala dagi phangba pawasina hairi Manipur da hojik oiriba phibam asida Manipur gi lam amadi lainga ki apunba saktam territorial and administrative integrity ngakpa pamsaba miyoi singna thengna duna lakliba amadi makha tanasu thengna ki kadaba chaitheng kaya asigi matangda amukona sinduna special discussion on present issue in Manipur haiba asida Maira Paibi amadi club singiluchingba singsu yawba miyamgi mifam August ki tang kundagi Manipur gi tongan mapung kaya da paksana pangthokpa hauragani haina amuko gi secretary publicity Laisram Krishna Chandra Khuman gi press cherol amada hairi ba special discussion asigi program asi Ningthau Khong ward number 8 ta leiba Oknara Laibung dagi haudokani special discussion on present issue in Manipur haiba sigi makhada Manipur da mapum kaya da pangthokadaba mifam sing aduda Manipur gi hiram kaya da miyamna masak khangnaraba miyoi kaya na hojik oiriba Manipur gi phipam amadi miyamna kari karama thodang lauragadi hena chunaba oigani haiba dugi matangda mapung oina khanagani hairi Manipur da yamna sathiba irang ama thoktuna leiba sida India lengakna tawriba mong matau sing asina kari karamba phibam da lehelibano haibadu mayek sengdabana miyamna kari thodang lawminagani haibagi matangda khana nainana bagi damak special discussion of present issue in Manipur asi amukona sinjabani haina cherolasina makata na phongdorakli nungairaba pau Barak Tampak ki ihan hanba oina training learning center ama Kasar Binakantida hangdoksare hairiba trading learning center asida trading ilamda khang hiraba expert kayana batch 9 na course asi mapung phana South Barak Hall Binakandi Part 2 Kasarda takpi tambigadori masina tungkoina isa gi senthok lambi ama oina ba lamjing lamtak lagani trading bu pamjaba singna akupa marol gi damak mobile number 6900585677 natraga 9476 616004 number asida ngasimak call tobirago
Nungairaba pau khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabu digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna I tongtha leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna haksang phana thamba ngamali magnetology scanning therapy asigi kanaba lobbiu masimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 12 nungthilgi pung 1 phawba layeng seri chief consultant Dr. M. Santikumar Singha, lifestyle medicine consultant, Harvard School of Medicine, USA certified, mobile number 9435070286. Agi mingino dini kawe, agi makong se narak padagi chat pada problem oi dana makong se pomaga makhugi tang sida hana hawe anaba se han be yorak pase dagi chalaga sar jing badagi mari mangani se jing bada aigi masa se kyam jamna phai habdo I khangi aigi ming se baton haksang se jamna nungai tabadagi mapan na jamna layeng jarure khwang nabadagi among khong nabadagi ado poloi da khagi sar phangnabadagi sar phumda treatment sojabadagi loine nungai ja phungjare amasung sai nangi bike to masu bike mathakta khong haipangame dong ku dei mamang da dei khong haipangam khite to hajikti jamna free da ge changam jare aigi khong se sahi taraga taruna dana isim chatwa jada badagi awabo oina doctor puna magda layeng modagi phaba ngamda badagi Santi Kumari doctor siga jeng badagi agi khong je nungai ge awabo lagi karamina ina nungai dana mayamda ina sumahari tawjari ni Aroibada maroi pau amukhanna nongmai utlaga jirighat bar mapudagi lupa lak ama makhairong gi senpham lut tokre kasar dolai khal umangdagi mamal yamlaba mapan laiba ki tenawa makhal black palm kokato taru kasar police na phagat khre Tripura gi mafam kaya da sungasi kuntrani toisuba manipuri lon numit pangthoknari amasung hauzik oiriba manipur gi isu asigi matangda tongan ba manipur gi mafam singda mifam pangthoklagani Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare